ꯌꯨꯝꯗꯒ ꯏꯁꯥꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯍꯧꯖꯕ ꯒꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤꯅꯤ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨꯝ ꯖꯒꯥꯁꯦ ꯈꯔ ꯍꯧꯖꯤꯛ ꯄꯥꯜꯂꯦ ꯃꯣꯔꯣꯛꯀꯁꯦ ꯎꯟꯃꯟꯅ ꯎꯠꯂꯔꯣꯏꯒꯦꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯏꯁꯦ ꯃꯌꯥꯡ ꯃꯇꯣꯟ ꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯄꯨꯕꯤꯈ꯭ꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯜꯂꯛꯀꯦ ꯃꯌꯥꯝ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕꯗ ꯃꯌꯥꯝ ꯃꯌꯥꯡꯕꯁꯦ ꯍꯥꯞꯅꯕ꯭ꯔꯥ ꯃꯌꯥꯡꯕ ꯍꯥꯞꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯛꯄꯥꯏ ꯍꯥꯞꯅꯕ꯭ꯔꯥ ꯀꯔꯤ ꯍꯥꯞꯄꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄ꯭ꯔꯥ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯑꯃ ꯊꯨꯗꯦꯛꯈ꯭ꯔꯒꯦ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯅꯤꯀꯣ ꯁꯤ ꯑꯃ ꯄꯨꯔꯒ ꯁꯤꯒꯤ ꯃꯀꯥꯗꯩ ꯂꯥꯛꯄꯗꯣ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯏ ꯁꯤꯔꯝꯒꯅꯤ ꯑꯗꯩ ꯁꯤ ꯐꯛꯄꯥꯏꯁꯤꯒ ꯈꯔ ꯍꯦꯛꯈꯤꯒꯦ ꯍꯣꯔꯦꯟ ꯀꯣꯠꯂ ꯆꯥꯒꯦ ꯑꯩ ꯉꯁꯤ ꯀꯨꯝꯕ꯭ꯔꯥꯒꯅꯦ ꯀꯩꯅꯣꯒ ꯏꯔꯣꯜꯂꯛꯀꯦ ꯀꯩ ꯍꯥꯏꯒꯦ ꯍꯋꯥꯏꯒ ꯏꯔꯣꯜꯂꯛꯀꯦ ꯃꯌꯥꯝ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯪꯕ꯭ꯔꯥ ꯇꯣꯔꯕꯣꯠꯀ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯨ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥ ꯀꯌꯥꯝ ꯊꯣꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯍꯦꯛꯑꯦ ꯑꯗꯨ ꯁꯤꯁꯦ ꯁꯤ ꯑꯣꯛꯑꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯄꯨꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯒ ꯑꯩ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥ ꯁꯦꯝꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯨꯝꯕ꯭ꯔꯥꯁꯦ ꯁꯦꯝꯃꯛꯑꯒꯦꯀꯣ ꯁꯤꯅ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯁꯦ ꯄꯨꯔꯤ ꯄꯨꯟꯅ ꯈꯥꯏꯍꯧꯕꯗꯅꯦ ꯆꯥꯍꯧꯗ꯭ꯔꯦꯕꯀꯣ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯈꯔ ꯆꯥꯎꯈ꯭ꯔꯦ ꯄꯤꯛꯄꯁꯦ ꯊꯝꯍꯧꯔꯒꯦ ꯑꯩ ꯍꯌꯦꯡ ꯉꯥꯜꯂ ꯆꯥꯅꯕꯩ ꯁꯤ ꯏꯔꯣꯟꯕꯁꯤꯁꯨꯀꯣ ꯃꯌꯥꯝ ꯏꯊꯣꯟꯗ ꯆꯥꯗꯣꯏꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕꯤꯒꯅꯤ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕꯗꯕꯨꯗꯤ ꯑꯩꯁꯨꯈꯔ ꯆꯥꯒꯅꯤ ꯑꯗ ꯑꯣꯏꯔꯁꯨ ꯆꯥꯃꯅꯤꯀꯣ ꯍꯋꯥꯏ ꯏꯔꯣꯟꯕꯅꯤꯅ ꯑꯣꯍꯣ ꯍꯋꯥꯏ ꯇꯤꯡꯉꯝꯒꯦ ꯇꯧꯔ ꯇꯤꯡꯉꯝꯗꯔꯦ ꯃꯌꯥꯝꯗꯨ ꯀꯌꯥꯝ ꯐꯖꯅ ꯅꯧꯗ꯭ꯔꯥ ꯑꯩ ꯑꯆꯧꯕꯅꯦ ꯁꯤ ꯑꯃꯈꯛꯇꯀꯣ 20 ꯇꯀꯥ ꯄꯤꯔꯛꯏ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯎꯕꯗꯣ ꯂꯦꯝꯍꯧꯔꯒ ꯀꯩ ꯀꯥꯟꯅꯩꯀꯣ ꯑꯗꯩ ꯃꯆꯥꯒ ꯄꯣꯔꯛꯏꯕꯩꯅꯤ ꯁꯤꯕꯨ ꯑꯩ ꯑꯦꯛꯕꯥꯔ ꯑꯃꯨꯛꯈꯛ ꯆꯥꯕꯗ ꯂꯣꯏꯕꯨ ꯂꯣꯏꯔꯣꯏ ꯑꯅꯤꯔꯛ ꯁꯨꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯐꯖꯅ ꯏꯔꯣꯜꯂꯒ ꯆꯥꯍꯧꯔꯒꯦ ꯍꯋꯥꯏꯒ ꯑꯩꯈꯣꯏꯒꯤ ꯇꯥꯅꯗꯤ ꯍꯥꯏꯕ ꯀꯩꯅꯣꯒ ꯏꯔꯣꯜꯂꯨ ꯍꯥꯏ ꯃꯪꯒꯜꯒ ꯑꯗ ꯃꯪꯒꯜꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯀꯩꯅꯣꯒ ꯏꯔꯣꯜꯂꯛꯀꯦ ꯍꯋꯥꯏꯒ ꯑꯣꯔꯍꯣꯟꯁꯨ ꯂꯩ ꯃꯣꯁꯣꯔꯤꯁꯨ ꯂꯩ ꯀꯔꯝꯕꯒ ꯏꯔꯣꯜꯂꯒ ꯍꯥꯎꯒꯅꯤ ꯃꯌꯥꯝ ꯍꯋꯥꯏꯒ ꯑꯣꯏꯗꯤ ꯍꯥꯎꯒꯅꯤ ꯑꯂꯨꯒꯗꯤ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯛ ꯂꯣꯏꯊꯣꯛꯈꯤꯒꯦꯀꯣ ꯃꯌꯥꯝꯗꯨ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯁꯤꯒ ꯍꯋꯥꯏꯒ ꯏꯔꯣꯜꯂꯒꯦ ꯑꯩ ꯏꯊꯣꯟꯇꯅꯤꯅ ꯃꯌꯥꯝ ꯁꯤꯁꯤꯗ ꯏꯔꯣꯜꯂꯅꯤ ꯑꯗꯣ ꯁꯤ ꯇꯪꯈꯥꯏꯁꯦ ꯊꯝꯍꯧꯔꯒꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯉꯥꯜꯂ ꯆꯥꯒꯦ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕ ꯄꯥꯝꯖꯩꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯋꯥꯏꯒ ꯊꯣꯡꯉꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯇꯩ ꯁꯤꯗ ꯂꯩꯔꯦꯀꯣ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯁꯨ ꯆꯥꯒꯅꯤ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯦꯔꯨꯝꯁꯦ ꯍꯛꯑꯒ ꯊꯣꯡꯈꯤꯒꯦꯀꯣ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔ ꯁꯨꯝ ꯎꯠꯂꯛꯑꯒꯦꯀꯣ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯄꯨꯟꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯂꯔ ꯇꯩꯈꯤꯒꯦ ꯁꯤ ꯀꯨꯝꯕ꯭ꯔꯥ ꯐꯨꯠꯂꯤꯀꯣ ꯂꯣꯏꯔꯦꯀꯣ ꯁꯤꯒ ꯑꯂꯨ ꯇꯛꯈꯥꯏꯕꯗꯣ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝꯗꯣ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯀꯟꯅ ꯕꯗ꯭ꯔꯛ ꯁꯧꯔꯦꯀꯣ ꯃꯍꯤ ꯈꯤꯇꯪ ꯅꯥꯏꯍꯟꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯍꯤ ꯅꯥꯏꯍꯟꯕ ꯑꯃ ꯈꯔ ꯖꯨꯔꯛ ꯅꯥꯏ ꯏꯆꯥꯅꯨꯄꯤ ꯅꯥꯏꯕ ꯃꯍꯤ ꯈꯔ ꯅꯥꯏꯍꯜꯂꯣꯏ ꯑꯗꯨꯅ ꯃꯍꯤꯁꯦ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯦ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯔꯒꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯀꯨꯝꯕ꯭ꯔꯥꯁꯦ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯃꯆꯦꯠꯅꯤꯀꯣ ꯑꯀꯪꯕꯅꯤ ꯁꯤ ꯍꯥꯞꯆꯜꯂꯤꯅꯤ ꯍꯣꯔꯦꯟ ꯉꯥꯜꯂꯒꯗꯤ ꯀꯟꯁꯟꯅꯩ ꯍꯥꯏꯅꯀꯣ ꯃꯣꯔꯣꯛꯇꯨꯁꯨ ꯑꯉꯥꯡꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯁꯣꯔꯤꯒ ꯀꯨꯝꯕ꯭ꯔꯥꯒ ꯀꯥꯝꯕꯗꯣꯀꯣ ꯁꯤꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯏꯔꯣꯟꯈꯤꯒꯦ ꯁꯤ ꯏꯔꯣꯜꯂꯒ ꯄꯨꯟꯅ ꯆꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯂꯣꯏꯔꯀꯥꯟꯗ ꯍꯤꯟꯖꯥꯡꯁꯦꯀꯣ ꯑꯗꯩꯗꯤ ꯍꯤꯟꯖꯥꯡꯁꯦ ꯀꯟꯅ ꯁꯧꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝꯗꯣ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯍꯤ ꯂꯥꯡꯍꯟꯒꯦ ꯍꯥꯏꯔꯒ ꯅꯪꯈꯤꯗꯣꯔꯦ ꯃꯌꯥꯝ ꯁꯤꯂꯤꯟꯗꯔꯁꯤꯃꯨꯛ ꯂꯣꯏꯊꯣꯛꯈꯤꯗꯅꯅꯦ ꯑꯃ ꯍꯥꯞꯄꯗꯅꯦ ꯇꯥꯏꯃꯤꯡꯒ ꯌꯧꯈꯔꯦ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯀꯣ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯃꯨꯠꯊꯠꯂꯒꯦ ꯁꯤ ꯃꯣꯔꯣꯛꯇꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕꯗꯨꯒ ꯒꯤꯂꯥꯁꯇ ꯃꯣꯔꯣꯛ ꯇꯛꯑꯦꯀꯣ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥ ꯍꯥꯞꯆꯤꯟꯒꯦ ꯃꯌꯥꯝ ꯀꯌꯥꯝ ꯐꯖꯅ ꯃꯨꯜꯂꯤ ꯑꯝꯇ ꯏꯔꯣꯟꯕꯤꯈꯤꯒꯦꯀꯣ ꯃꯌꯥꯝꯗꯣ ꯏꯔꯣꯟꯕ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕꯗꯣ ꯃꯌꯥꯝ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤꯀꯣ ꯃꯔꯨꯁꯦ ꯈꯤꯇꯪ ꯆꯪꯉꯦ ꯑꯗꯨꯑꯣꯏꯁꯨ ꯑꯅꯧꯕꯤ ꯃꯔꯨꯗꯣ ꯑꯣꯏꯔꯗꯤ ꯀꯨꯝꯕ꯭ꯔꯥꯅꯤꯅ ꯃꯔꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯏꯔꯣꯟꯕꯗꯣ
ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯈꯤꯒꯦ ꯃꯌꯥꯝꯗꯣ ꯑꯩꯒꯤꯁꯤꯒ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤ ꯑꯉꯥꯟꯕ ꯂꯩꯔꯦ ꯑꯁꯤꯒ ꯉꯥ ꯕꯖꯥꯔꯗꯣ ꯂꯩꯔꯦ ꯑꯁꯤꯁꯤꯒ ꯊꯕꯤ ꯂꯩꯔꯦ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯈꯤꯇꯪꯈꯛ ꯆꯥꯒꯦꯀꯣ ꯌꯥꯝ ꯆꯥꯔꯔꯣꯏꯒꯦ ꯃꯍꯤꯁꯤ ꯆꯥꯒꯦ ꯑꯗꯩꯗꯤ ꯉꯥ ꯌꯥꯎꯔꯕꯅꯤꯅ ꯈꯪꯗꯦ ꯆꯦꯡꯒꯅꯤ ꯌꯦꯟꯁꯦ ꯉꯝꯃ ꯆꯥꯔꯦ ꯉꯝꯗ꯭ꯔꯒ ꯍꯣꯔꯦꯟꯒꯤ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕꯁꯦ ꯃꯦꯟ ꯃꯥꯔꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯃꯊꯦꯜ ꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯌꯥꯝ ꯍꯥꯎꯅꯤꯀꯣ ꯃꯌꯥꯝ ꯆꯥꯊꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯔꯨꯔꯒꯦ ꯃꯌꯥꯝ ꯀꯣ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯩꯒꯤ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯇ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯌꯥꯝ ꯋꯥꯅ ꯚꯤꯗꯤꯑꯣ ꯂꯧꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ